स्टेट असida Tampaki Police Station Taramapana Konba Mafam Singda Natana Atelem Horiba Mafam Singda District Area Status Makatana Tha Taruk Amaga Sangdokre Home Department ki Commissioner and Asongna Governor ki Mingda Thokpa Notification amada wapum asi palladuna Housing State asigi oiriba law and order ki fibam ngak na bahot na bada security agency sing yamna jinbana district area status ki matangda kupna khanna bangamdri masibu makha tana thamba taraga natraga lauthokpada aruba ama oiba maramna khudaki oina review tawbada khudong chadri maram aduna lengak asina afaspa 1958 section 3 gi makhada Imphal Lamphel City Singzamai Sekmai Lamsang Wangoi Porongpat Haingang Lamlai Irilbung Leimakong Thobal Bisnupur Nambol Moirang Kakching Jiribam Hariba Police Station Singna Kwanba Tampaki Mafam Singda Natana Atopa Lemhoriba Mafam Pumnamakta District Area Status Tataruk Amaga Makatana Sangdogle Haina Cherosina Fundoragle State asida Tampaki Police Station Taramapana Konba Mafam Singda Natana Atelem Horiba Mafam Singda District Area Status Makatana Tha Taruk Amaga Sangdokre Home Department ki Commissioner and Asongna Governor ki Mingda Thokpa Notification amada wapum asi palladuna Housing State asigi oiriba law and order ki fibam ngak na bahot na bada security agency sing yamna jinbana district area status ki matangda kupna khanna bangamdri masibu makha tana thamba taraga natraga lauthokpada aruba ama oiba maramna khudaki oina review tawbada khudong chadri maram aduna lengak asina afaspa 1958 section 3 gi makhada Imphal Lamphel City Singzamai Sekmai Lamsang Wangoi Porongpat Haingang Lamlai Irilbung Leimakong Thobal Bisnupur Nambol Moirang Kakching Jiribam Hariba Police Station Singna Kwanba Tampaki Mafam Singda Natana Atopa Lemhoriba Mafam Pumnamakta District Area Status Tataruk Amaga Makatana Sangdogle Haina Cherosina Fundoragle